Ahanbada maru oiba pau Central Security Force singi manaktagi kuki militant singna nongmai kaptuna maitei khun singda landabada tumina yengduna leire haina khunja singna mara siri amadi mikhal mamangda hairokta nongmaina panduna leikidaba mahairoi rohit ki ningsing thauram pangthokre Northeast Windona Sandokchari ba nungthal gi paw sibo meeting tabiri ba pumna makpu CHAPLINA MAISNAM na ikokno na khramzari hauzik paw sandok na pizari Churachandpur district ki second leikhidraba 𝐃𝐄𝐲 marifu taret ki hakchang sing lairol chanba loiraba matung numidang da maitai taba tampaki khun sing da 𝐃𝐄𝐲 singna 𝐃𝐄𝐂𝐄𝐄 nongmai amadi bom kapsilakre ngarang numidang kwakta gi maning folzang amadi tharoi loktagi Kwakta amadi tera khongsangbi da nongmai round kaya kapsilakpada Kwakta Municipal Council gi Ward number 1 gi member Hassan gi masunupi imungda tumduna leiringai da makokta nongmai maruna panduna sokhi Khudakta 𝐿𝐃𝐄𝐂𝐄 Police Station da paupiduna khanghalabtungda Primary Health Center Kwakta da laikanarabatungda District Hospital Bisnupur da pukhi kona rims da pukatuna laikanaki nongmaina kokta panduna soklabi nupi macha adu Radiant Public School Kwakta da class 2 tamlibini magi maming sabia kawi hauzik mahaki fibam khudong thiningai di oidre hairi Kuki lamhenba singna kablakliba mafam adu army amadi CRPF leiribani makhoi leina kuki singna kablakpani athapa chingdagi kapanate yamna nakna chingdagi kumtharaga kapani haina leikai gi akoibagi miyamna phongdoknarakli ai Radiant Public School da class 2 tamne ai ngarang medang phamungda tumringaida nongmaina ai kokta pale Mari tumba sigi nongpok tangga mataidal ne magi palisi ko Kumza lisingani supna kun mathoida pangthokiba taranithoi suba Manipur Legislative Assembly gi mangwainana chahi edugi December kun mathoida hairok AC da thokiba khatna chainabagi thodok amada nongmaina panduna leikhidraba mahairoi ningthauzam Rohit ke anirak suba ningsing thauram ngasi hairok mayai laikai da leiba Rohit ningsing khubamda pangthokre matam aduda hairokta thokiba irang aduda vote su yaudaba mayumda leizaba college tamliba Rohit numit adugi numidangda nongmaina kaptuna hatlamkhibani aduga mahaki apokpa N Premchandra su nongmaina kaplamba aduda sokpadagi aruba fibamda laikanarkhibani ngasigi ningsing thauram aduga mari leinana emung manung amadi saruk yakhiba miyamna leikhidraba Rohit ke ningsing khubamda leikatuna amadi minute ani tumina leptuna awaba phongdokhi Mikhal gi damakta khatna chainaba thoktuna voter fauba oidriba mahairoi asida thokriba thodok asi atopa imung singda thoktaba oisanu hairaduna leikhidraba Rohit ki mayamba Roshan na hai masigumba thodok asi makhatana amuk hana thoktanaba lengak asinasu ahenba mityeng changbiyu Thodok adu chahi aniri mapung fakhre case asisu hauzik makha chathaduna leiribani ahen ba mityeng changbiduna achumba wire fanghanbada matam changhan bidrabadi matungda asigumba thodok asi thoktaba yai haike panba yabadi mihat aduga mari leinana special investigation team SIT semkhibaga loinana kumjale singani supna kun mathoi gi December kun mari da thodok aduda chenabani haiba mioi taruk police na fagatke matam aduda mihat aduga mari leinana fakiba mioi taruk mak kumjale singani supna kun nithoi gi March amada session judge Thawalgi court na belda thadokhiba leikrabani election sumana koi mungda tasa tahan biram badagi angang je voter busan mangang ate sina maram moiraga maina mi hana sunaga yawa se ato to family side ta thok tanaba so hajari thok su thuban bijan aduga tawri se gom hena so kita sigumba thawak se makhatana amona thok tanaba haitare sida koi dagi thokre aduna makhatana thok tanaba na tel tawjage jiksu case amsa thari sahi ani di mapung phagre progress ilai later government side to support kitang phangda mari mo to si masu ko rena
ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯊꯣꯛꯀꯅꯤ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯅꯦꯒ꯭ꯂꯦꯛ ꯇꯧꯔꯒ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯁꯤꯗꯁꯨ ꯍꯦꯟꯅ ꯈꯔ ꯃꯤꯠꯌꯦꯡ ꯆꯪꯉꯒ ꯁꯤꯈꯤꯕ ꯍꯥꯏꯁꯤ ꯂꯣꯏꯔꯦ ꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯗꯁꯥ ꯇꯥꯍꯧꯕ ꯏꯃꯨꯡꯗꯗꯤ ꯁꯤꯒꯤ ꯆꯩꯊꯦꯡꯁꯦ ꯈꯪꯕ ꯇꯥꯗꯕꯅ ꯈꯪꯗꯕꯗꯣ ꯊꯦꯡꯅꯕ ꯑꯇꯣꯞꯄꯁꯨ ꯌꯥꯎꯈꯤꯕꯅꯤ ꯃꯥꯒꯤ ꯏꯂꯦꯛꯁꯟꯗ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯃꯣꯏꯅ ꯊꯣꯛꯍꯟꯕꯤꯗꯅꯕ ꯅꯣꯔꯠ ꯁꯥꯏꯠꯇꯒꯤꯁꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯍꯦꯔꯣ ꯀꯦꯟꯗ꯭ꯔꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁ꯭ꯀꯨꯜ 15 CBSEꯗ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯕꯗ ꯂꯩꯉꯥꯛꯅ ꯈꯪꯍꯧꯗ꯭ꯔꯕꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯁ꯭ꯀꯨꯜ 15ꯗ CBSEꯅ ꯄꯤꯔꯝꯕ ꯑꯦꯐꯤꯂꯤꯌꯦꯁꯟꯁꯤꯡ ꯀꯛꯊꯠꯈꯤꯕꯗ ꯃꯅꯤꯄꯨꯔ ꯌꯨꯊ ꯑꯦꯟड ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯃꯥꯏꯁꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯏꯁꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯍꯦꯡꯕꯝ ꯇꯅꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯗ ꯃꯦ 3ꯗꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁ꯭ꯀꯨꯜ ꯈꯔ ꯅꯥꯔꯣꯟꯗ CBSEꯗ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯅꯕ ꯃꯤꯑꯣꯏ ꯈꯨꯠꯄꯨ ꯈꯔꯅ ꯃꯥꯟꯅꯔꯒ ꯑꯅꯤꯡ-ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯪꯇꯧꯗ ꯇꯧꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯆꯠꯊꯈꯤꯕꯅꯣ ꯍꯥꯏꯕ ꯌꯥꯝꯅ ꯀꯨꯞꯅ ꯂꯩꯉꯥꯛꯅ ꯊꯤꯒꯠꯇꯨꯅ ꯆꯦꯟꯅꯕꯁꯤꯡ ꯃꯤꯌꯥꯝ ꯈꯪꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯤꯌꯥꯝꯒꯤꯅꯤ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯂꯣ ꯆꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯂꯣꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯂꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤ ꯆꯤꯟꯗ ꯈꯛꯇ ꯂꯣ ꯂꯩ ꯍꯥꯏꯕ ꯊꯣꯛꯂꯒ ꯆꯦꯟꯅꯕꯁꯤꯡ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯌꯨ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯇꯨꯡꯗ ꯊꯣꯔꯛꯇꯅꯕ ꯃꯇꯝ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯃꯥꯏꯁꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯃꯈꯥ ꯇꯥꯅ ꯇꯛꯁꯤꯜꯂꯛꯂꯤ Ngarang ayub pung 10 taba matamda Kasar districtki Chandam Laikai da leiba Mahadev Mandapta igi khongul liba thauram pangthokre thauram aduda Thabaktagi potharaba Oza N Modon Babuna Mifam Mapu retired IPS Sarangthem Manabalna chief guest amadi guest of honor oina Maifagi President Thangzam Brozen Hidam Nando RK Birensana Binodini Sarma Thaunauzam Tonsing na chingbana saknai rabo oja singna saruk yakhe Sarangthem Manaubina Maitei Nupigi Thaunai Lingjel Amadi Chahi Taret Khuntaktringai Mamangda Barak Valley da Leiramba Maitei Singi Maramda Marik Chumba Warol Thamkhe Khongchet aduga mari leinaba larik kaya su yangthokhi Manipurda May 3dagi ngasi fawbada Chatharakliba Kanglup anigi landa thawaina pontha pikhrabasingi mafamda ikai khumnaba utuna minute ama tumina leptuna awaba phongdokhi Maharaj Narsinga Gambir Singh Singh Selaga Vidu Pakang Vidu Kurmaga Vidu Pakang Bamasi upon Namjargadi Laying Yet the Tangi Sopsina Som Hongdana or in the midst of Namagari Awatantokung Namjage Namdagari to and Kanjake board to be who had a forum partner Namji when Awatantoki Manamgi Lemon Paris Kanam Kandi Matum the Maintain Kanam Kandi Maming Hutade Mayang Hukandi Ada Koti Tibukan the Bina Kandi Dani Jatara Puto Namadani Hana Laritayawe I realized that other Koti Tibu the Jatara Pur has Lerme Bina Kandi have a division of Lerme Jatara Pur the Sangla Mayang Hankantani Lemon Department Lay Tivlapani my Kambra Kandi and worry nursing the building or Tabra Adu Tati Peri Tai Noro Bill Lagumre ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯛ ꯈꯪꯒꯦ ꯍꯥꯏꯇꯥꯔꯗꯤ ꯂꯩꯃꯤꯟꯅ ꯄꯨꯝꯅꯃꯛꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯃꯁꯤ ꯈꯪꯗꯕꯁꯨ ꯌꯥꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯐꯤꯁꯦ ꯁꯤꯒꯤ ꯌꯦꯛ ꯇꯔꯦꯠꯅꯤ ꯑꯗ ꯃꯁꯤ ꯃꯅꯥꯎ ꯇꯔꯦꯠꯀꯤꯅꯤ ꯁꯤꯗ ꯄꯔꯦꯡ ꯁꯥꯅ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯙꯧꯒꯤ ꯈꯨꯕꯝ ꯊꯤꯔꯛꯄ ꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯐꯤ ꯂꯥꯡꯖꯔꯤꯕ ꯑꯩꯈꯣꯏꯕꯨ ꯆꯤꯡꯁꯤꯟꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕꯒꯤ ꯈꯨꯗꯝ ꯆꯤꯡ ꯇꯝ ꯄꯨꯝꯅꯃꯛ ꯄꯨꯟꯅꯒ ꯂꯩꯕꯒꯤ ꯈꯨꯗꯝꯗꯤ ꯂꯩꯔꯤꯁꯦ ꯑꯁꯤꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯤꯟꯅ ꯍꯥꯏꯕ ꯉꯝꯖꯗꯕ ꯅꯨꯡꯒꯤꯕ ꯋꯥꯁꯦ ꯄꯥꯟꯗ ꯁꯤꯅꯤ ꯍꯥꯏꯗꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯇꯝꯖꯔꯤꯕꯁꯦ ꯑꯗ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯐꯤꯔꯥꯟꯁꯤ ꯃꯁꯤ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯨꯝ ꯃꯐꯝ ꯆꯥꯕꯗ ꯃꯁꯤ ꯀꯠꯄꯤꯌꯨ Paugi Merakthana atenba break amatang lawminasi The pinnacles of success for your children. Get enrolled to one of the finest schools in Northeast India, 𝐶𝐄𝐲 School. Excellence in education. Diabetes ko loy na hingliba seng tha magi manungda control to bangamle.
यूरिया क्रेटिनाइन वांगबसु था अमगी मनुंगदा हंथबा ngamle khong hamba nungaitabasu numit manganigi manungda fahanba ngamle pile saibadi nungsang nabasu chamada chama fahanba ngamle cholesterol wangba numit kunida normal oiba ngamle bp wangbasu tha amagi manungda normal oiba ngamle fatty liver oibasu tha amagi manungda fagat hanba ngamle pumnamak natural oiba hidak makhalna laing jabani hakchangda sokadaba side effect amata laite makhata na hidak chamagi mathausu tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite 𝐂𝐲𝐸𝐬 hospital porompat Imphal East near Punjab National Bank matam sana luhongba haibase adongi punsida mangjariba manglan adu mangphauna na bahotna ba amadi imung manungi pandam adu phangna na bahotna bada achoba mateng oigadoribani aduna matam sana luhongbiu luhongbagi damak wabi ganu mateng pangjage mateng pangjanabagi damak leijare boisa kokjet decoration khetri bengun mayai lekai Imphal East apamba mawungi borgi koket yachari ahongba mamalda dress waibiba amadi leibagi kudongchaba punamak phangbigani lengsin biro boisa kokjet decoration khetri bengun mayai lekai Imphal East asida sunatana luhong khongdongbagi makeup photography amadi videography camera ahongba mamalda stage decoration singba punamak ahongba mamalda phangbigani lengsin biro boisa kokjet decoration khetri bengun mayai lekai phone number 9362323252 amadi 9863842557 boisa kokjet decoration khetri bengun mayai lekai Imphal East break ki matungda myambo amuka hna taramna okchari makhataba pausing pizari Jiribamgi Babuparada Leiba Manipur State Cooperative Bank MSCB da MSCB Jiribam branch amadi National Bank for Agriculture and Rural Development number na sinduna Manipur State Rural Livelihood Mission MSRLM na ngaklo piduna semkiba self help group kuntaret ki luchingba singidama nomagi oiba financial literacy awareness program ama pangthokre Thauramada MSCB Limited ki branch manager Ayekpam Thoiba MSRLM ki district mission manager Thongbam Lenan MSRLM ki block mission manager Wahengbam Premchand MSCB Limited ki deputy branch manager Pukrambam Saratna Athoiba Mithung Singh oina sarukya khe awareness program aduga mari leinana MSCB Limited Jiribam branch ki branch manager Ayekpam Thoibana haikibada kumja lisingani supna kunmathoi dagi MSCB na MSRLM ga khutsam naraga self help group singda loan pitharak pagi matung inna ngasi su self help group kuntareta loan pithana bagi damakta MSCB bank ta financial literacy awareness camp pangthokle awareness program asigi pandam di khunai asida leiriba nupi singda thauna hapa amadi makoina matau karamna bank tegi paisa lauraga kamdongna singadagi haibagi matangda khanghanaba thauram ase pangthokpani haina phongdokhi 2021 dagi manipur state cooperative bank na manipur state livelihood mission ga kusumnaraga self group singda loan pitharpagi forum program matungina ngasi December gi tang kun Jaipurban Ministry Jiribam Municipal Council Complex ki Mangalaiba Manipur State Cooperative Bank Jiribam branch ki branch Manmasida ngasi sukai yatana financial literacy program awareness program pathokchen mamang desu borobrekada paina 80,000 paratruk 16 pizza fe sel group ta tuta Jiribam brotena sel group unitoida 22 lakhs pizza fe Haukiba pung nifunipan gi manungda Kangpokpi district ki chingnaningai oiba mafam singda thi humbagi operation chathabada khutsu khutlai amadi bom kaya marum phagatle hairi police control room dagi thadarakpa cherol amagi matung inna phagatlaba khutsu khutlai sing adudi AK-47 assault rifle ama masigi magazine ama 36 HE grenade hand grenade ani 81mm mortar HE bomb ani smoke grenade ahum .22 pistol ama detonator ahum amasung 7.62mm gi kapayariba maru taret ni hairi aroibada maru oiba pau amuhana
Central Security Force singi manaktagi kuki militant singna nongmai kaptuna mitay khun singda landabada tumina yengduna leire haina khunja singna mara siri. Amadi Mikhal Mamangda Hairokta Nomaina Panduna Laikidraba Mahairoi Rohit ki Ningsing Thauram Pangthokre. Matang asda 𝐿𝐍𝐞𝐰𝐬 Northeast Windona Sandok Teriba Manipuri Paulo Sinjare Meeting Tabiri Pumnamakpu CHAPLINA MAISNAM na amuka hana kharamsari.